ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯔꯨꯑꯣꯏꯅ ꯖꯟꯖꯤ ꯌꯨꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗ ꯇꯧꯗꯨꯅ ꯔꯤꯚꯣꯂꯨꯁꯅꯔꯤ ꯃꯨꯚꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁꯠ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯅꯦꯄꯥꯜꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯃꯥꯏ ꯄꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯗꯥꯒꯥꯁꯀꯔ ꯍꯥꯏꯔꯤꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯃꯈꯥ ꯁꯝꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯦꯇꯣ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯐꯥꯎꯕꯒꯤ ꯂꯥꯟꯐꯝ ꯑꯣꯏꯔꯛꯄ ꯌꯥꯔꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯃꯥꯍꯣꯛ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯔꯛꯄ ꯉꯥꯏꯉꯝꯗꯕꯗꯒꯤ ꯌꯨꯑꯦꯁ ꯇꯥꯟꯅ ꯆꯠꯇꯨꯅ ꯇ꯭ꯔꯝꯞꯇ ꯅꯤꯡꯊꯤꯖꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯈꯤꯇꯪ ꯊꯨꯅ ꯄꯤꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯔꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯌꯨꯑꯦꯁ ꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯦꯗꯥꯒꯥꯁꯀꯔ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯅꯔꯝꯒꯅꯤ꯫ ꯅꯧꯅ ꯂꯥꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ, ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯃꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯃꯤꯔꯣꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯤꯟꯈ꯭ꯔꯁꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯗꯥꯒꯥꯁꯀꯔ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯑꯐ꯭ꯔꯤꯀꯥꯟ ꯅꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯧꯂꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯃꯗꯥꯒꯥꯁꯀꯔꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯇꯣꯡꯗꯨꯅ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯉꯁꯤ ꯃꯗꯥꯒꯥꯁꯀꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟꯗ꯭ꯔꯤ ꯔꯦꯖꯣꯂꯤꯅꯥ ꯑꯁꯤ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯍꯧꯂꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯐꯣꯔꯃꯦꯜꯂꯤ ꯃꯃꯥꯡꯗ ꯅꯦꯄꯥꯜꯒꯤ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕ ꯅꯠꯇꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯨꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯄꯥꯝꯂꯛꯇꯕ ꯃꯔꯨꯑꯣꯏꯅ ꯀꯔꯞꯁꯟꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯅꯦꯄꯥꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯐꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯋꯦꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯗꯥꯒꯥꯁꯀꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ 2025ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯃꯈꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯥꯒꯥꯁꯀꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯟꯗ꯭ꯔꯤ ꯔꯦꯖꯣꯂꯤꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯐꯪꯍꯟꯗꯕ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯃꯦꯅꯦꯖꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯄ, ꯀꯔꯞꯁꯟꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯤꯟꯗꯣꯛꯎ, ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯃ ꯍꯪꯕꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯥꯒꯥꯁꯀꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯍꯧ ꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯨꯛꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 22 ꯐꯥꯎꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯐꯪꯂꯤ꯫ ꯏꯍꯧ ꯑꯁꯤꯅ ꯀꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁꯇ ꯊꯤꯡꯖꯤꯟꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯟꯁꯤꯡ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯗꯨꯅ ꯏꯚꯥꯀꯨꯋꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯕꯁꯨ ꯎꯔꯤ꯫ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯈ꯭ꯔꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯊꯣꯏꯗꯣꯛꯅ ꯃꯥꯏꯀꯩ ꯑꯃ ꯈꯪꯗꯅ ꯆꯠꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯏꯍꯧ ꯑꯁꯤꯅ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯗꯨ ꯏꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯤ ꯔꯦꯖꯣꯂꯤꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯅꯤ ꯈꯪꯕꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃꯈꯛꯇ ꯃꯔꯥꯏꯄꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯗꯥꯒꯥꯁꯀꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗꯁꯨ ꯅꯦꯄꯥꯜꯗ ꯂꯩꯈꯤꯕ, ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯧ ꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯧ ꯑꯃꯁꯨꯡ ꯐꯣꯔꯁ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯏꯍꯧꯂꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯊꯣꯔꯛꯄ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯎꯕ ꯐꯪꯂꯤꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯆꯧꯕ ꯔꯤꯚꯣꯂꯨꯁꯟ, ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤ꯫
ꯃꯊꯛꯇꯅ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯑꯅꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯍꯧꯔꯛꯄꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯎꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯥꯕꯨꯜ ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯁꯤꯡ ꯑꯁꯤꯁꯨ ꯃꯈꯥ ꯁꯝꯊꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯤꯑꯣꯏ 10 ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 10ꯗꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ 200 ꯍꯦꯟꯅ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯀꯥꯕꯨꯜꯗ ꯆꯠꯇꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯄꯤꯁ ꯄꯣꯔꯛꯅꯕꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯆꯠ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯑꯗꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯚꯤꯖꯥ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯅꯔꯛꯂꯕ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯗꯨꯒꯨꯝꯂꯕ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯂꯤꯕ ꯁꯣꯔꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤ ꯚꯤꯖꯥ 3ꯂꯛ ꯀꯦꯟꯁꯦꯜ ꯇꯧꯕꯤꯈ꯭ꯔꯦ 3ꯂꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯎꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯖꯤꯟꯗꯨꯅ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯆꯠꯊꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯒ꯭ꯔꯦꯁꯟ ꯑꯃ ꯍꯦꯛ ꯁꯣ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯉꯝꯈꯩꯗ ꯈꯛꯇꯃꯛ ꯑꯣꯏꯔꯣꯏ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯕꯨꯜ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯈꯛ ꯊꯝꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔ ꯑꯁꯤ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯐꯒꯥꯅꯤꯁꯇꯥꯟꯕꯨ ꯑꯣꯏꯒꯦꯔꯥ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛ ꯑꯁꯤ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯗꯕ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯃꯤꯌꯥꯝꯕꯨ ꯅꯝꯐꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯂꯩꯉꯥꯛ ꯑꯃꯈꯛꯅꯤ ꯃꯈꯣꯏꯕꯨ ꯂꯤꯕꯔꯦꯠ ꯇꯧꯕ ꯃꯈꯣꯏ ꯑꯁꯤ ꯏꯟꯊꯨꯈꯤꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯌꯥꯅꯤꯡꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯂꯛꯂꯤ꯫